Bitcoin, good investment or bad investment? Manpida haragana, Bitcoin invest tauba kanagadra kanaroidra. Leibak ama nungaifaba haibase leibak tuda leiriba mipum khudingmak nungayaifana leiba changi madugi asada Manpri singgidamakta Manipuri ama oina semjaba project ni ipalani phulan. Bitcoin na invest taubase kanagadra kanaroidra haibase ni yadringaida investing haibase karino hana yengkiseba. Akhoi miyoibana invest taunaribase aina ngasi invest tausunkhriba paisa adudagi hayeng hena phangaknaba taubuneba. Investing haibasi nang nasagi business taubaga chap manayeba. Maduda nang nasana business taubagi mahutta nangi paisa du sinaraga atopana business taururaga maduda phanglakpa return do adudo yena minabaneba. Even government na issue tawa bonds phawa business ka system neba. Prajadagi moina paisa purani adugi paisa dona lambi thong shemani lambi thong chatnabagi karakpa tax dona sarkarna amuk prajadagi pusiliba paisa singdu interest kalonina singdoribaneba. Adubu akhoi Manipurdagi investing hairaga magic tawna khalli ngarang aina lupa 10 pirubada mana ngasi lupa 10 pirae ngasi di 100 piruge hayeng 200 pirakpra yenge pirak taragadi hangchiti lupa 1,00,000 pirurage aduga nonganaga lupa 1,00,000 phangnaba haibi wakhallon sidane ngauraga leigaliba aina ngarang lupa 10 piruraga ngasi mana lupa 10 pira ibisi karigino kamai pira ibajano haibase kandhana deba. Investing tawasi hausigi lagawgi daw yengmudongna chatlagadi yam thina soiraniba. Masida hainingbadi mi amada company amada or cryptocurrency amada invest tawraga interest oina chahida 30%, 40% or 50% pini hairakpada mana hairibasi kayam oithokpa yai natraga yade haibase kupna yengadamneba. Masi mayam sithidokpa hairaba wahang hangba hairaba kanda khaktaneba mai pakpa investor ama oidoribase. Hajik investing si karino hana khangaba matong sidane Bitcoin haibase amung yengaseba. Bitcoin haibase cryptocurrency ama khakneba aduga cryptocurrency haibase su currency ama khakneba aduna Bitcoin si khange cryptocurrency haibase khange hairagadi currency haibase karino hana khangba machangeba. Akhoi miyoiba khunaina horakpada ngalingai matamda masa masagi mahai marong loklaga yari makai shetpa chaba konanaba honarameba aduga konaraktaba mikupta or masana puthokpa haitaba potubuna kaithena chatlaga masana puthokchaba araiba pot amaga onarameba habidi potka onabagi system barter system se chanarameba adubu potka onaba haibisi araiba thabakti nateba shamna hairabada mare leba miduna chenga onaningbada cheng leba miduna mare palmundragadi transaction tawba yaroidoineba aduna transaction tawba lainaba mayamna yanaba medium of exchange oina money haibidi paisa se haudoraeba matamaduda paisa hairaga akoina hojik uriba notes kumba coins kumba sumai leramba nateba tharoi maku gumba kongreng maku gumba sel na paisa oina chatnaba lam lerameba adagi cheng hawaina u makak na paisa oina chatnaba lam su lerameba. Human civilization na chakholakpagi matungina sanana lupana paisa oina amuk chanareeba sumaina mathang lakpadagi hojikti lamgi haibidi country gi government na issue tawba currency oina chatnareba. Akhoi India da chatnariba currency Indian rupee sa shi India government gi makhada lairiba RBI haibidi Reserve Bank of India na control tawbaneba. Haibidi Indian rupee gi value adagi notes oina coins oina paisa kayam print tawhangani tawholoi haibase RBI na lepaneba. Aduga hojingna future currency oirakpa yai haina mayamna panariba cryptocurrency haibase karino kamaina horakibano haibudu yengaseba. 2008 ta malemgi oina financial crisis am thokriba crisis asibu mayamna great recession haira khangneiba hariba crisis si bank singna soibudagi thokibani haidana mayamna panai crisis asina maram oiraga miyoi kaya ama thabak tatpa yum ingkol paisa mangma yauna khiba. USA gi bank achau kaya ama kaibagi phimda lakhiba kaibasu yaukhiba masida US government na bank sing amadi company achau maya ama kairabadi employment gi problem lakpa tare haidana company kaya am bail pikhiba company bailout piba haibadi financially mating pangbaneba tabu government na mating pangba haibase praja gi sengaudagi chatpaneba masida praja mayam saweba maramdi bank sing na soiraga kaidobagi awabana prajada piribano haidana masidagi
ꯒꯣꯔꯃꯦꯟꯅ ꯁꯣꯛꯄ ꯉꯝꯗꯕ, ꯕꯦꯡꯛꯅ ꯁꯣꯛꯄ ꯉꯝꯗꯕ, ꯑꯣꯊꯣꯔꯤꯇꯤ ꯑꯃꯠꯇ ꯌꯥꯎꯗꯕ ꯗꯤꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯑꯣꯏꯕ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯕꯤꯠꯀꯣꯏꯟ ꯍꯥꯏꯕꯁꯦ 2009 ꯊꯣꯛꯂꯛꯄꯅꯦꯕ꯫ ꯍꯥꯏꯔꯤꯕ ꯕꯤꯠꯀꯣꯏꯟꯁꯤ ꯁꯥꯇꯣꯁꯤ ꯅꯥꯀꯥꯃꯣꯇꯣ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯧꯗꯣꯛꯄꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩꯌꯦꯕ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ, ꯀꯔꯤ ꯂꯝꯗꯒꯤꯅꯣ, ꯑꯣꯔ ꯏꯚꯟ ꯃꯤ ꯑꯃꯈꯛꯇꯔꯥ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯏꯟꯚꯦꯟ ꯇꯧꯈꯤꯕꯔꯥ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯅ ꯈꯪꯗꯦꯕ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯃꯨꯛ ꯌꯦꯡꯉꯁꯦꯕ꯫ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯤꯖꯤꯇꯦꯜ ꯀꯔꯦꯟꯁꯤ ꯑꯃꯅꯦꯕ꯫ ꯍꯥꯏꯕꯗꯤ ꯐꯤꯖꯤꯀꯦꯂꯤ ꯂꯩꯇꯕ, ꯈꯨꯠꯅ ꯁꯣꯛꯄ ꯌꯥꯗꯕ, ꯃꯤꯠꯅ ꯎꯕ ꯉꯝꯗꯕ ꯗꯤꯖꯤꯇꯦꯜ ꯑꯣꯏꯅ ꯍꯥꯔꯗ ꯗꯤꯛꯁꯇ ꯌꯥꯎꯔꯒ ꯂꯩꯕꯅꯦꯕ꯫ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯣꯊꯣꯔꯤꯇꯤ ꯑꯃꯠꯇꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯅ ꯗꯤꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯑꯣꯏꯅ ꯂꯩꯕꯅꯦꯕ꯫ ꯃꯥꯒꯤ ꯚꯦꯂꯨꯁꯤꯅ ꯗꯤꯃꯥꯟ ꯑꯦꯟ ꯁꯄ꯭ꯂꯥꯏꯅ ꯂꯦꯞꯄꯅꯦꯕ꯫ ꯍꯧꯖꯤꯛ ꯏꯟꯚꯦꯁꯇꯤꯡ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯃꯅꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯀꯔꯦꯟꯁꯤ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ, ꯑꯃꯗꯤ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ, ꯑꯗꯒꯤ ꯑꯍꯥꯟꯕ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯣꯏꯔꯤꯕ ꯕꯤꯠꯀꯣꯏꯟꯁꯤꯅ ꯀꯃꯥꯏꯅ ꯍꯧꯔꯛꯄꯅꯣ ꯈꯪꯂꯕ ꯃꯇꯨꯡꯁꯤꯗꯅꯦ, ꯃꯌꯥꯝꯅ ꯍꯪꯅꯕ ꯕꯤꯠꯀꯣꯏꯟꯗ ꯏꯟꯚꯦꯁ ꯇꯧꯕꯁꯤ ꯀꯥꯟꯅꯒꯗ꯭ꯔꯥ ꯀꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯌꯦꯡꯉꯁꯦꯕ꯫ ꯕꯤꯠꯀꯣꯏꯟꯗ ꯏꯟꯚꯦꯁ ꯇꯧꯕꯗ ꯀꯥꯟꯅꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯊꯥꯖꯅꯕꯒꯤ ꯃꯔꯝ ꯈꯔ ꯄꯜꯂꯕꯗꯅꯦ, ꯑꯍꯥꯟꯕꯗ ꯅꯝꯕꯔ 1ꯗ ꯕꯤꯠꯀꯣꯏꯟ ꯍꯥꯏꯕꯁꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯠꯇꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕꯅꯤꯅ ꯃꯥꯒꯤ ꯚꯦꯂꯨꯁꯤ ꯄꯤꯛꯊꯍꯟꯒꯦ ꯄꯤꯛꯊꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯉꯝꯗꯦꯕ꯫ ꯗꯤꯃꯥꯟ ꯑꯦꯟ ꯁꯄ꯭ꯂꯥꯏꯅ ꯂꯦꯞꯄꯅꯦꯕ꯫ ꯗꯤꯃꯥꯟ ꯌꯥꯝꯅ ꯂꯩꯔꯒꯅ ꯄ꯭ꯔꯥꯏꯁ ꯋꯥꯡꯈꯠꯄ, ꯑꯗꯨꯒ ꯗꯤꯃꯥꯟ ꯌꯥꯝ ꯂꯩꯇ꯭ꯔꯒꯅ ꯄ꯭ꯔꯥꯏꯁ ꯇꯦꯝꯊꯔꯛꯄꯅꯦꯕ꯫ ꯅꯝꯕꯔ 2, ꯑꯅꯤꯁꯨꯕꯗ ꯕꯤꯠꯀꯣꯏꯟꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯀꯔ ꯑꯃꯠꯇꯅ ꯍꯦꯛ ꯇꯧꯔꯒ ꯍꯨꯔꯥꯟꯕ ꯉꯝꯗ꯭ꯔꯤꯕ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯗ ꯀꯔꯦꯟꯁꯤ ꯀꯟꯚꯔꯖꯟ ꯆꯥꯔꯖꯦꯁ, ꯔꯦꯃꯤꯇꯦꯟꯁ ꯐꯤꯅꯆꯤꯡꯕ ꯕꯦꯡꯛꯀꯤ ꯆꯥꯔꯖꯦꯁ ꯃꯌꯥꯝ ꯑꯃ ꯇꯤꯡꯕꯗꯨ ꯕꯤꯠꯀꯣꯏꯟ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯗꯗꯤ ꯃꯤꯗꯜꯃꯦꯟ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯆꯥꯔꯖ ꯇꯤꯡꯗꯦꯕ꯫ ꯑꯗꯨꯒ ꯕꯤꯠꯀꯣꯏꯟꯗ ꯃꯤꯅ ꯄꯥꯝꯅꯗꯕꯒꯤ ꯃꯔꯝꯅ ꯕꯤꯠꯀꯣꯏꯟ ꯍꯥꯏꯕꯁꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯠꯇꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕꯅꯤꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤ ꯌꯥꯝ ꯇꯣꯏꯅ ꯐ꯭ꯂꯛꯆꯨꯌꯦꯠ ꯇꯧꯋꯦꯕ꯫ ꯑꯗꯨꯅ ꯅꯪꯅ ꯉꯁꯤ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯏꯟꯚꯦꯁ ꯇꯧꯈꯤꯕꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯥꯈ 2 ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, 3 ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯁꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯂꯨꯄꯥ 50,000ꯗꯪ ꯄꯤꯔꯝꯕꯁꯨ ꯌꯥꯏꯑꯕ, ꯑꯣꯔ ꯂꯨꯄꯥ 100-200ꯗꯪ ꯄꯤꯔꯝꯕꯁꯨ ꯌꯥꯏꯑꯕ꯫ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯝꯗꯦꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇꯗꯤ ꯕꯤꯠꯀꯣꯏꯟ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯏꯟꯚꯦꯁ ꯇꯧ ꯌꯥꯕ ꯑꯦꯁꯦꯠ ꯑꯃ ꯑꯣꯏꯅ ꯎꯗꯦꯕ꯫ ꯑꯗꯨꯒ ꯑꯐꯥꯎꯕ ꯕꯤꯂꯤꯅꯤꯌꯔ, ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ, ꯑꯗꯒꯤ ꯏꯟꯚꯦꯁꯇꯔ ꯃꯌꯥꯝꯅ, ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯤꯜ ꯒꯦꯠ, ꯋꯥꯔꯦꯟ ꯕꯐꯦꯠ, ꯆꯥꯔꯂꯤ ꯃꯪꯒꯔ, ꯔꯦ ꯗꯦꯂꯤꯑꯣ, ꯃꯥꯔꯛ ꯀ꯭ꯌꯨꯕꯟ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯅꯁꯨꯅꯦ ꯕꯤꯠꯀꯣꯏꯟ ꯍꯥꯏꯕꯁꯤ ꯑꯦꯁꯦꯠ ꯑꯃ ꯑꯣꯏꯅ ꯎꯗꯦꯕ꯫ ꯋꯥꯔꯦꯟ ꯕꯐꯦꯠꯅ ꯍꯥꯏ, ꯕꯤꯠꯀꯣꯏꯟ ꯍꯥꯏꯕꯁꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡ, 10ꯒꯤ ꯃꯇꯨꯡꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗ ꯀꯩꯁꯨ ꯉꯛꯅ ꯊꯣꯛꯑꯣꯏꯅ꯫ ꯑꯗꯒꯤ ꯆꯥꯔꯂꯤ ꯃꯪꯒꯔꯅ ꯍꯥꯏ, ꯕꯤꯠꯀꯣꯏꯟ ꯍꯥꯏꯕꯁꯤ ꯔꯦꯠ ꯄꯣꯏꯖꯟ, ꯍꯥꯏꯕꯗꯤ ꯎꯆꯤ ꯍꯤꯗꯥꯛꯀ ꯑꯝꯍꯥꯅꯤ ꯍꯥꯏꯗꯅ꯫ ꯑꯗꯨꯒ ꯃꯥꯔꯛ ꯀ꯭ꯌꯨꯕꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯕꯤꯠꯀꯣꯏꯟꯗ ꯏꯟꯚꯦꯁ ꯇꯧꯅꯤꯡꯕꯗꯨ ꯇꯧꯔꯣ, ꯑꯗꯨꯕꯨ ꯇꯧꯈ꯭ꯔꯤꯕ ꯄꯩꯁꯥꯗꯨ ꯃꯥꯡꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯟꯇꯣꯛꯑꯣꯅ꯫ ꯑꯗꯒꯤ ꯑꯃꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤꯅ ꯐ꯭ꯌꯨꯆꯔ ꯀꯔꯦꯟꯁꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏꯑꯕ꯫ ꯇꯧꯕꯇꯕꯨ ꯀꯔꯝꯕ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯝꯅꯗ꯭ꯔꯤꯕ ꯋꯥꯅꯦꯕ꯫ ꯃꯔꯝꯗꯤ ꯕꯤꯠꯀꯣꯏꯟꯅ ꯑꯍꯥꯟꯕ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯣꯏꯖ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯕꯤꯠꯀꯣꯏꯟ ꯅꯠꯇꯕ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯂꯤꯁꯤꯡꯗ ꯂꯩꯔꯦꯕ꯫ ꯑꯗꯒꯤ ꯐꯦꯁꯕꯨꯛ ꯀꯝꯄꯅꯤꯗꯒꯤ ꯍꯧꯔꯒ ꯇꯦꯛꯅꯣꯂꯣꯖꯤ ꯀꯝꯄꯅꯤ ꯀꯌꯥ ꯑꯃ ꯃꯁꯥꯒꯤ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯄꯨꯊꯣꯛꯇꯒꯤ ꯍꯣꯠꯅꯔꯤꯕ꯫ ꯀꯝꯄꯅꯤꯗꯁꯨ ꯅꯠꯇꯅ ꯂꯝꯒꯤ ꯒꯣꯔꯃꯦꯟꯠꯒꯤ ꯑꯣꯏꯕ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯄꯨꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯔꯤꯕ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ 1990sꯇ ꯊꯣꯛꯈꯤꯕ .com ꯕꯕꯜ, ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯕꯕꯜ ꯑꯗꯨ 2001-2002 ꯌꯧꯔꯛꯄꯗ ꯀꯔꯤ ꯑꯣꯏꯈꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦꯕ꯫ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤꯠꯀꯣꯏꯟꯒꯤ ꯐꯤꯕꯝꯁꯤꯗꯗꯤ ꯏꯟꯚꯦꯁ ꯇꯧꯑꯣꯅ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗꯦꯕ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯕꯤꯠꯀꯣꯏꯟ ꯑꯣꯔ ꯑꯇꯣꯞꯄ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤ ꯑꯃꯠꯇ ꯂꯩꯕ ꯂꯩꯇꯦꯕ꯫ ꯑꯗꯨꯕꯨ ꯅꯪꯅ ꯕꯤꯠꯀꯣꯏꯟꯁꯤꯗ ꯗꯥꯎꯟ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯔꯒꯗꯤꯅꯦ, ꯅꯪꯅ ꯃꯥꯡꯈ꯭ꯔꯒꯁꯨ ꯆꯤꯡꯅꯔꯣꯏꯗꯕ ꯄꯩꯁꯥ ꯇꯃꯛ ꯁꯤꯖꯤꯟꯅꯧꯕ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯗꯥꯎ ꯌꯥꯗꯅ ꯃꯃꯜ ꯀꯥꯈꯠꯂꯛꯑꯒꯁꯨ ꯀꯥꯟꯅꯕ, ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯒꯁꯨ ꯀꯩꯁꯨ ꯈꯜꯂꯔꯣꯏꯗꯅ꯫ ꯑꯗꯒꯤ ꯑꯃꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤ ꯌꯥꯝꯅ ꯚꯥꯁ ꯑꯣꯏꯕ ꯑꯃꯗꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯅꯦꯕ꯫ ꯃꯁꯤ ꯈꯔꯒ ꯃꯃꯨꯠ ꯇꯥꯅ ꯈꯪꯒꯦ ꯍꯥꯏꯔꯒꯗꯤ ꯃꯣꯅꯤꯇꯔꯤ ꯄꯣꯂꯤꯁꯤ ꯈꯪꯕ, ꯕꯦꯡꯀꯤꯡ ꯁꯤꯁꯇꯦꯝ ꯈꯪꯕ, ꯏꯟꯐ꯭ꯂꯦꯁꯟ, ꯗꯤꯐ꯭ꯂꯦꯁꯟ, GDP ꯍꯥꯏꯕꯁꯤ ꯈꯪꯕ, ꯒꯣꯜꯗ ꯁ꯭ꯇꯦꯟꯗꯔꯗ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ, ꯑꯗꯒꯤ ꯕ꯭ꯂꯣꯛꯆꯦꯟ ꯑꯃꯗꯤ ꯀ꯭ꯔꯤꯞꯇꯣꯒ꯭ꯔꯥꯐꯤ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯈꯪꯕ ꯆꯪꯉꯦꯕ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯝꯄꯜ ꯑꯣꯏꯅꯕ, ꯂꯥꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯅꯦꯕ꯫ ꯃꯁꯤꯗ ꯚꯥꯞ ꯇꯥꯍꯧꯗꯕ, ꯆꯤꯊꯍꯧꯕ ꯑꯦꯔꯤꯌꯥ ꯂꯩꯔꯒꯁꯨ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯔꯛꯑꯣ꯫ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯥꯟꯅꯅꯤ ꯈꯜꯂꯦ꯫ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯃꯗꯤ ꯈꯪꯅꯤꯡꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯇꯣꯄꯤꯛꯁꯤꯡ ꯂꯩꯔꯒꯗꯤ ꯀꯃꯦꯟ ꯄꯤꯔꯛꯑꯣ꯫ ꯑꯈꯪꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯔꯛꯀꯦ꯫